Manipur Home Guard Employees Welfare Association ki Ultimatums September 18 faubagi manungda demand mapan thabakta onthoktrabadi September 13 dagi matam kaktana chara henbagi khongjang changshillagani. Manipur lenga ki Home Department ki makhata lairiba tongan ba security unit singumna nongmada pung kunmari mathau pangthorakliba Manipur Home Guard Personnel Singi Association na makhoi gi damakta matam kaya gi mamangdagi Manipur lenga ka tanduna lakpa demand mapan lakliba September 18 faubagi manungda lengakna thabakta onthoktrabadi September 13 tagi matam kaktana chara henba yauna makhal makha kaya gi khongjang changshillagani haina Chief Minister da ultimatum ama pishankri. Ultimatum asing asi association asigi President Y Mangina pishan kebani mahaki ultimatum asi Chief Minister gi secretary dasu ngasi mag official on receive tawki punna lamai manga panba ultimatum asina fongdoklibadi ngasigi wakat asi mamang thagi kunga mathogi nungtilda luwang samam dalaiba association asigi office ta president na chair lauduna pangthokipa mifam na loba warib ki matung inani hairi. Ultimatum asina hai Home Guard personnel singna election, natural disaster amasung public emergency na chingba yauna law and order ngapada chahi kaya lisang sitna masagi oijaba kathoktuna mathau pangthokrakli. Home Guard members sing asi Manipur Home Guards Act 1966 amasung masigi matung December rule singna chalairakli bani. Manipur gi Home Guard organization asi ningthijana chalaina bagidama kumja lisingani kungani thoigi November 3 da Home Department na thokpa notification gi matung inna Manipur Home Guards Act lisingamaga chamapan marfuga gi section 12 na piba power gi matung inna di Manipur Home Guards Rule 2022 semkhrabani hairi. Apik pathagi khosumalda chahi kunmanga kunthra thabak tawjarakliba Home Guard members singasi hojik fawbada chahi ahum gi oina appointment piraba matungda hairiba chahi asi shuraga service tigi release tawraba matungda masagi chahi humpu sudri fawbadi amuk hana chahi ahumgi oina recall out tawduna seasonnarakli bani hairi. Thawong asi chatharakpaga loinana hojik Manipur lenga ki employees singna DA gi changda nifuni fanglabasu Home Guard personnel singidi subnatagi chada taramari khaktabak fangli. Aduga Ministry of Home Affairs ki Director General BL Borana March 18 irakhi baccherol amada Manipur Home Guard singi sanction string asi lising ahunga chahunga maudra marida hengan hanaba khangalakhrabani hairi. Amaromda association asina Home Guard personnel singidamak seniority list finalized tawbaga loinana promotion da apanba thambiganu rank pumnamaki promotion gi rule guidelines semu matamatam gi matungina police constable gi minimum pay da yumfa moiduna Supreme Court ki judgment amasung order gi matungina DA gi chang hengan halu Russian money allowance PU duty allowance tha khudingi ahan bachayol natraga tarashubab numit fawagi manungda atopa employees singumna PU tonganba amasung full time gi Home Guard singidamakta Commandant General hapiu thabaktagi pothabagi chahi humpuni thoidagi chahi humpumanga da hengathanbiu hangliba famsing mensinbiu haibani chingba wakat cherol Chief Minister da pisenduna haijaba laikri. Chaliba chahi sigi March 8 amasung July 13 su Manipur gi Home Minister da wakat cherol animal piduna taksin ki laikri adubunga si fawbada demand sing asi thabakta onthokpirakri maramasina lagliba September 18 fawbagi manungda demand sing asi lenga nga thabakta onthoktrabadi September 13 tagi matam kaktana hanga strike ki khongjang yauna makhal kaya gi khongjang sing changsil lagani haina ngasi pisan kiba ultimatum da phongdokri hairi.